ꯑꯐꯕꯕꯨ ꯂꯥꯛꯑꯗꯤ ꯊꯥꯖꯗ꯭ꯔꯣꯝꯅꯤ ꯆꯤꯆꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏ ꯇꯧꯏ ꯃꯥꯏ ꯈꯔ ꯋꯥ ꯉꯥꯡꯈꯠꯂꯦ ꯑꯌꯨꯛꯀꯤ ꯀꯩ ꯆꯥꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯊꯛꯑꯦ ꯂꯁꯤ ꯑꯃꯨꯛ ꯊꯛꯀꯦ ꯇꯧꯔꯤ ꯅꯪ ꯉꯔꯥꯡ ꯗꯍꯤ ꯈꯔ ꯁꯦꯝꯃꯝꯕ ꯗꯍꯤꯗꯣ ꯇꯧꯔꯒ ꯂꯁꯤ ꯊꯛꯀꯅꯤ ꯊꯛꯇ꯭ꯔꯤ ꯂꯁꯤ ꯑꯃꯨꯛ ꯊꯛꯇꯦ ꯁꯪꯒꯣꯝ ꯊꯛ ꯂꯣꯏꯔꯦ ꯄꯨꯔꯤ ꯑꯍꯨꯝꯅ ꯃꯥ ꯅꯣꯏꯊꯣꯔꯛꯇꯣꯔꯦ ꯄꯨꯔꯤ ꯑꯍꯨꯝ ꯆꯥꯛ ꯊꯣꯡ ꯆꯥꯏꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯦ Good morning ma'am. Sigi chana chawbase na mamang Silong chatrigeda leigibane Smart Bazaar da ya do tin amuga do samu tin haina do amma ni changba yawgibo oi mare aduna ngarang se ni yenguba da phana yam hutpa yawrame ba ko adu kuina thamadi amu kaino tawrada mare amu hena samu tin changak pura kaino khangde dana asi ngarang thang tingam mani thongdoge ngasidi nongchu chubasina tawira kaino nungsa saradi phogdokpa yaba ko adu khatang tangai be na phogdoktare adum thongage aduga puri kharaga ayuki breakfast tawrage ngangani gi tiffin hapirage o parugi di school le ko sonugi leitaba moi tiffin da so hapirage na ado sina mosori je orhol khara yawramme aduna anuba leirakpase lokthokpani school dagi parugi puro haiba ko ꯑꯩꯈꯣꯏꯒꯤ ꯃꯣꯁꯣꯔꯤ ꯍꯋꯥꯏꯒ ꯆꯦꯡꯒ ꯑꯗꯨꯒ ꯃꯨꯛꯀꯤ ꯍꯋꯥꯏꯁꯦ ꯃꯨꯛꯀꯤ ꯍꯋꯥꯏ ꯑꯁꯪꯕꯁꯦ ꯍꯥꯏꯔꯛꯇꯦ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯃꯣꯏ ꯃꯦꯁꯦꯖ ꯂꯥꯛꯄꯀꯣ ꯉꯔꯥꯡ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯅꯤ ꯁ꯭ꯀꯨꯜꯗ ꯐ꯭ꯂꯦꯛ ꯁꯦꯝꯕꯒꯤꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯤꯁꯜꯂ ꯄꯤꯔꯕ ꯑꯉꯥꯡꯅꯤꯅ ꯂꯣꯏ ꯆꯈꯥꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯔꯥꯡ ꯃꯆꯥꯁꯤꯗ ꯁꯨꯃꯥꯏꯅ ꯃꯩꯁꯤꯅ ꯆꯨꯁꯜꯂꯒ ꯄꯤꯈ꯭ꯔꯒꯦꯅ ꯃꯣꯁꯣꯔꯤꯁꯤꯅ ꯂꯩꯉꯥꯡ ꯃꯆꯨ ꯑꯣꯏꯍꯜꯂꯔꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁ꯭ꯀꯨꯜ ꯆꯠꯂ ꯈꯪꯕ ꯍꯥꯏꯅꯤ ꯀꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯞꯇꯣꯏꯅꯣ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯁꯨꯃꯨꯛ ꯈꯛꯇꯤ ꯍꯥꯞꯄꯦ ꯀꯣꯟꯅꯗꯣꯏꯔꯥ ꯀꯣꯟꯅꯔꯣꯏꯗꯣꯔꯤꯕ ꯑꯩ ꯇꯥꯔꯦ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯣꯛꯀꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯥꯗꯤ ꯀꯌꯥꯝꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯇꯧꯏ ꯍꯥꯏꯕꯅꯣꯗ ꯑꯗꯨꯅ ꯑꯩꯅ ꯁꯤꯅ ꯌꯥꯔꯗ ꯃꯥꯅ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯄꯔꯨꯅ ꯈꯔ ꯁꯦꯒꯥꯏꯖꯔꯒ ꯁꯦꯝꯖꯔꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯂꯩꯉꯥꯡ ꯑꯉꯧꯕ ꯑꯁꯪꯕ ꯑꯗ ꯁꯤꯒ ꯃꯥꯒꯤ ꯄꯨꯔꯥꯅ ꯇꯤꯐꯤꯟ ꯕꯣꯛꯁꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯁꯤꯒ ꯒ꯭ꯂꯨꯒ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯐꯦꯕꯤꯀꯣꯜ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯁꯤ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯂꯥꯛꯄꯅꯦ ꯄꯨꯡ 9:19 ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯊꯦꯡꯉ ꯃꯦꯁꯦꯖ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯍꯋꯥꯏꯒꯤꯁꯨ ꯂꯩꯇꯅ ꯁꯣꯅꯨ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯂꯩꯕꯩ ꯀꯥꯟꯅꯔꯦ ꯄꯨꯡ 9 ꯇꯥꯔꯒ ꯃꯦꯁꯦꯖꯁꯦ ꯄꯥꯔꯨꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯂꯩꯍꯜꯂꯨꯕꯅꯦ ꯂꯣꯏꯔꯦ ꯑꯍꯥꯟꯕꯒꯤ ꯄꯨꯔꯤ ꯑꯅꯤꯒ ꯍꯤꯟꯖꯥꯡꯒ ꯄꯔꯨ ꯄꯤꯖꯅꯕ ꯇꯧꯔꯦ ꯉꯁꯤ ꯁꯣꯅꯨꯒꯤ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯑꯗꯨꯅ ꯁꯣꯅꯨꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯄꯔꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯕꯁꯦ ꯃꯣꯏꯒꯤ ꯆꯥ ꯖꯨꯂꯤꯅ ꯁꯣꯅꯨꯅ ꯊꯤꯟꯕꯁꯦ ꯍꯔꯥꯎꯖꯩꯑꯕꯀꯣ ꯑꯗꯨ ꯁꯣꯅꯨꯅ ꯊꯤꯟ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩ ꯐꯤ ꯁꯨ ꯊꯝꯃꯝꯕꯁꯤꯡ ꯏꯅꯥꯎꯅꯨꯄꯤ ꯄꯄ ꯄꯨꯈꯠꯂꯒ ꯐꯧ ꯂꯩꯔꯝꯃꯦ ꯊꯕꯛꯀ ꯉꯥꯡꯅꯗꯦ ꯃꯥ ꯑꯗꯣ ꯑꯁꯤꯅ ꯑꯩ ꯇꯤꯜꯍꯧ ꯀꯩꯀꯩ ꯆꯅꯝ ꯁꯨꯔ ꯍꯥꯞꯈꯤꯕꯒꯤꯀꯣ ꯑꯗꯨ ꯆꯥꯝꯕꯒꯤ ꯈꯨꯖꯥꯝ ꯀꯩꯀꯩꯗꯣꯅꯦ ꯏꯁꯤꯡ ꯃꯍꯤꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗ ꯆꯥꯏꯁꯜꯂꯦꯕ ꯂꯣꯏꯔꯦ ꯍꯟꯗꯛꯇꯤ ꯐꯛꯄꯥꯏꯁꯦ ꯉꯁꯪ ꯉꯥꯡꯉꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯏꯁꯟꯕꯤ ꯍꯣꯔꯦꯟꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯏꯁꯤꯡ ꯆꯥꯏꯗ ꯌꯥꯔꯣꯏ ꯂꯣꯏꯅ ꯀꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯤꯜꯍꯧ ꯅꯨꯃꯤꯠ 2 ꯅꯨꯡꯁꯥ ꯁꯥꯕꯗ ꯖꯦꯅꯝꯒꯁꯦ ꯂꯣꯏ ꯀꯪꯉꯦ ꯑꯁ ꯉꯁꯤ ꯉꯔꯥꯡ ꯈꯨꯠꯁꯥꯁꯤꯗꯤ ꯀꯔꯤꯅꯣ ꯉꯔꯥꯡꯁꯨ ꯁꯥꯕꯗ ꯑꯩ ꯆꯥ ꯂꯣꯜꯂꯝꯃꯒꯦ ꯁꯣꯅꯨꯁꯨ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯃ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯆꯥꯅꯕ ꯍꯧꯔꯒꯦ ꯄꯨꯔꯤꯒ ꯁꯣꯂꯦꯁꯤꯒ ꯆꯥꯅꯩꯀꯣ ꯁꯥꯕꯅ ꯀꯩꯅꯣ ꯑꯁ ꯉꯔꯥꯡꯒ ꯉꯁꯤꯒꯁꯦ ꯑꯁꯦꯡꯕꯒꯤꯕꯣ ꯐꯖꯅ ꯁꯥꯔꯦ ꯑꯌꯨꯛꯇꯒꯤ ꯍꯧꯔꯦ ꯁꯥꯕ ꯑꯗꯣ ꯁꯤ ꯏꯅꯥꯎꯅꯨꯄꯤꯒ ꯁꯣꯅꯨꯒꯒꯤ ꯈꯥꯏꯗꯣꯛꯄꯤꯕꯅꯤ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯣꯅꯨꯕꯨꯗꯤ ꯑꯗꯨꯝ ꯆꯥꯒꯤꯅꯤ ꯃꯥꯁꯦ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯅ ꯆꯥꯔ ꯐꯔꯦ ꯆꯥꯗ ꯐꯔꯦ ꯍꯥꯏꯅ ꯑꯩꯅ
ꯇꯣꯉꯥꯟꯅꯗꯤ ꯑꯅꯤꯈꯛ ꯈꯥꯏꯗꯣꯛ ꯊꯝꯕꯅꯦ ꯑꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯣ ꯁꯣꯅꯨꯒ ꯄꯔꯨꯒ ꯁꯣꯅꯨꯒ ꯃꯗꯣꯝꯆꯥꯒꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯆꯥ ꯏꯅꯥꯎꯅꯨꯄꯤꯒꯤ ꯁꯤꯅ ꯁꯣꯝꯒꯤꯁꯤꯅ ꯑꯩꯒꯤ ꯆꯥꯒ ꯄꯨꯔꯤꯒ ꯈꯨꯠꯁꯥꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯀꯩꯊꯩꯔꯦ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯁꯤ ꯈꯔ ꯀꯣꯝꯃꯤ ꯅꯪ ꯆꯥꯏꯔ ꯍꯥꯞꯄꯗ꯭ꯔꯣ ꯃꯊꯛꯇ ꯍꯥꯞꯆꯤꯟꯕꯤꯔ ꯍꯥꯞꯆꯤꯜꯂꯦ ꯍꯥꯎꯋꯦ ꯐꯖꯅ ꯑꯩꯁꯦ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡꯕꯅꯤꯅ ꯈꯪꯗꯦ ꯑꯩ ꯏꯍꯥꯎ ꯍꯥꯎꯖꯟꯕ꯭ꯔꯕ ꯈꯔ ꯌꯥꯝ ꯍꯥꯎꯇꯦ ꯑꯩ ꯍꯥꯎꯋꯦ Nó còn rồi Hả? Sao gì vậy? Barudo masay saman na dam sa angang gitu deh pak. Tapi nawa di hau kere. Mang panjang berapa? Sao mà sao thì cái ngâm được chứ mà masih thieng lah ya, ayu thieng itu mesti lau cak nang sungarang deh ini koket hamam gaya tau ramai ya pak. Aduh gaya macam nemu cak mau bawa kol bawa nang thieng ni sih. Saya cô bật không nào kira pergi bagi blog tau lah ya. Ai di haju aja. Nang kira macam tak. Mami kum jala kebi tau nasi roh. Kai pusing gitu. Mama dengar mau tahu juga ni. As kota lah gue mah. Channel mana mau kira apa? không gì đâu Jadi khang pun dia hendak cari lai jauh orang pakai thaja kerana di si memori boleh hau dora bani. ô quả đâu nè Nang yung pan lam tu ni kahara ko dah. Ini si jengan yang kap ni lam tu ni. As jadi kerana ni cici ke su macam ni mina white sama memori kai ni. Apa pula di thaja dora ni. đâu chưa Dah ni. Trong nào? Hap tu. Hap tadi. cha đâu Macam cana lu nak tahu kesini lu ada ni sunu. Baru sudah ngai deh. Oi, macam cah hai kita lu, I nak di test. Ha, bani ni ko, idom cah juli pay hai. Comment lah kerana macam tapian, tapi ni mah mon wah sungang dia kan. Kan dia lagi video dia pernah dungang ni. Mana cici video saya nungai tu ibarat kerana wangan kali.
ꯑꯍꯥꯟꯕꯗꯤ ꯑꯩꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯉꯥꯡꯗꯦꯕ ꯃꯃꯥꯒ ꯃꯥꯒꯗꯤ ꯃꯈꯣꯟꯒꯁꯦ ꯈꯔ ꯇꯞꯆꯕꯅꯤ ꯑꯩꯈꯣꯏꯗꯤ ꯈꯣꯟꯁꯦ ꯅꯨꯄꯥꯒꯤ ꯈꯣꯟꯗꯥꯅꯤꯅ ꯆꯨꯝꯅ ꯉꯥꯡꯉꯁꯨꯀꯣ ꯈꯟꯅꯔꯕꯣꯏ ꯀꯥꯏ ꯂꯥꯎ ꯂꯥꯎ ꯉꯥꯡꯉꯕꯣꯏ ꯈꯟꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯟꯁꯦ ꯆꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯕꯥꯕꯤ ꯆꯥꯎꯔꯦ ꯍꯥꯏꯁꯨꯀꯣ ꯏꯅꯥꯎꯄꯤꯁꯦ ꯑꯃ ꯆꯥꯎꯔꯦ ꯍꯥꯏꯁꯨ ꯑꯩꯉꯣꯟꯗꯩꯗꯤ ꯃꯥꯅ ꯈꯔ ꯐꯩꯌꯦꯕ ꯈꯪꯗꯦ ꯌꯨꯝ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗ ꯑꯉꯥꯡꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯈꯣꯟꯒꯤꯁꯦ ꯑꯃꯨꯛ ꯍꯦꯜꯂꯛꯑꯕ ꯈꯪꯗꯦ ꯆꯥꯎꯕꯒꯤꯁꯦ ꯍꯥꯏꯗꯤ ꯀꯟꯅ ꯉꯥꯡꯕ ꯋꯥꯁꯦ ꯐꯤꯡꯕ ꯊꯕꯛ ꯅꯪꯉꯔꯣꯏ ꯈꯣꯠꯂꯔꯣꯏ ꯇꯧꯔꯛꯄꯗ ꯈꯪꯗꯦꯗ ꯀꯩꯅ ꯑꯗꯨꯝ ꯆꯦꯟꯖꯇꯤ ꯑꯣꯏꯔꯦ ꯂꯩꯁꯥꯔꯤꯉꯩꯒꯤ ꯍꯧꯖꯤꯛ ꯌꯦꯡꯒꯅꯤꯅ ꯑꯩꯈꯣꯏ ꯖꯨꯂꯤꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯅꯗꯤ ꯇꯞꯄꯦ ꯍꯦꯡꯕꯅ ꯃꯌꯨꯝꯒ ꯄꯥꯜꯂꯒ ꯑꯉꯥꯡꯒ 3-4 ꯇꯥꯁꯜꯂꯛꯇ꯭ꯔꯒ ꯉꯥꯡꯕ ꯇꯥꯁꯜꯂꯛꯇ ꯃꯈꯣꯟꯒ ꯀꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯁꯤ ꯄ꯭ꯔꯣꯃꯥꯟꯅꯤ ꯃꯦꯃꯣꯔꯤꯅꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤ हर घर तिरंगा दो कई जा रही है अयुकी कई जा रही है Hwjik संगम थे लस्सी मुठा के दौड़ी ना ngarang dahi करे sama dahi do terus लस्सी तक नहीं थक दिया लस्सी मुठा के sama kan orang हावी खुहाव मा लोइना हावरा से आइदी यम मरी हापमनी सोनूदा कोरा अमा हापीरे ku bukhare ma chak cha de kem ta ai tal la chak cha de am cha ye lo le hao hao bi na ai boi sa ga se noi thok na chalan ba ku ka se noi thora ni lo cái ba liu ma tam mai mani na noi thok tro ba ni na dagi thabak su su da de puri ahum na ma noi thok to re puri ahum chak thok ak chai ni na dum da na sudang cha do ku kham ma do ju hanjan ga ju ja de dum cha san bi ni dummaga hippaga chabaga da dau lai re kai dau duri no thorok ta mai maga sem jo humang lai thunga to dai powder ti set ba ai de humang lai ga thunga lo guwahati de humang lai thunga lai ai na highway gi ne highway ne sin jang huai lai thung da gi ona baga काजू डाल दो काजू दे दो jam jam yang apa semua apa masak na doi hai sa semua home lesi sem deh sabi aku mi ahum na ꯑꯗꯨꯒ ꯁꯤꯅ ꯄꯔꯨꯒꯤ ꯐꯤ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯉꯨꯃꯩꯒꯤ ꯆꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯪꯗꯣ ꯒꯦꯟꯖꯤ ꯊꯤ ꯐꯪꯗꯕꯒꯤꯒ ꯆꯈꯥꯏꯔꯦ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯜꯂꯦ ꯈꯤꯔꯀꯤꯒ ꯂꯣꯏ ꯂꯣꯟꯁꯤꯜꯂꯦ ꯁꯥꯃꯟꯗꯅ ꯃꯄꯥꯟꯒꯤ ꯅꯨꯡꯁꯥ ꯎꯕꯗꯒꯤꯅ ꯍꯦꯟꯅ ꯁꯥꯔꯕꯣꯏ ꯈꯟꯅꯀꯣ ꯂꯣꯏꯅ ꯊꯤꯡꯖꯤꯟꯕꯅꯦ ꯑꯗꯣ ꯄꯔꯨꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯦ ꯄꯨꯊꯣꯛꯄꯅꯦ ꯐꯤ ꯈꯨꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯔꯨꯗ ꯆꯥꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯄꯔꯨꯅ ꯋꯥꯡꯈꯠꯈꯔꯦ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯏꯍꯟꯍꯜꯂꯦ ꯑꯁꯤ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯃꯥ ꯆꯠꯄ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥꯒ ꯑꯩꯈꯣꯏꯒꯤ ꯄꯔꯨꯒ ꯆꯍꯤꯁꯦ 1.5 ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯄꯔꯨꯒꯤ ꯄꯤꯛꯄꯁꯦ ꯑꯗꯨꯝ ꯃꯥꯅ ꯑꯐꯕ ꯑꯣꯏꯔꯗꯤꯀꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯦ ꯃꯥ ꯁꯦꯠꯂꯦ ꯐꯔꯗꯤꯕꯀꯣ ꯑꯩꯁꯨ ꯐꯠꯇ꯭ꯔꯗꯤ ꯄꯤꯅꯤꯡꯗꯦꯗ ꯑꯗꯨꯝ ꯐꯔꯗꯤ ꯑꯗꯨꯒ ꯍꯥꯟꯅ ꯁꯣꯅꯨꯒꯤ ꯄꯤꯛꯂꯛꯄ ꯇꯥꯔꯗꯤ ꯏꯆꯟꯅꯨꯄꯤ ꯃꯆꯥꯅꯤꯄꯥꯅ ꯁꯦꯠꯂꯝꯃꯤ ꯑꯗꯣ ꯁꯤꯗꯩ ꯈꯔ ꯐꯟꯗꯣꯛꯑꯒ ꯐꯕꯉꯦ ꯈꯜꯂꯅꯤ ꯐꯠꯇ꯭ꯔꯕꯅ ꯂꯪꯁꯦ ꯈꯔ ꯄꯔꯨꯒꯤ ꯐꯤ ꯅꯠꯇꯅꯦꯕ ꯊꯣꯛꯑꯝꯗꯥꯏꯗ ꯀꯩꯅꯣ ꯂꯩꯇꯦ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯐꯤꯒꯤ ꯐꯤ ꯅꯠꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯊꯣꯛꯑꯝꯗꯥꯏ ꯌꯧꯔꯒ ꯐꯤ ꯁꯦꯠꯅꯤꯡꯉꯥই ꯂꯩꯇꯕ ꯌꯥꯝ ꯌꯥꯝꯃꯤꯅ ꯁꯤꯒꯤ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯁꯦ ꯄꯔꯨꯒꯤ ꯃꯃꯥꯡꯒꯤ ꯕꯥꯔꯗꯦꯒꯤꯅꯦꯕꯀꯣ ꯄꯔꯨ ꯌꯥꯝꯅ ꯁꯦꯠꯂꯦ ꯍꯥꯏꯕꯗ 3 4 ꯃꯉꯥꯏꯔꯦ ꯑꯗꯣ ꯆꯥꯗ꯭ꯔꯦ ꯑꯉꯥꯡꯒꯤꯗꯤꯀꯣ ꯈꯔ ꯆꯥꯎ ꯂꯩꯕꯁꯤꯅꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯐꯖꯗꯕꯀꯣ ꯁꯦꯠꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯗꯣ ꯁꯤꯁꯦ ꯏꯍꯟꯍꯟꯉꯦ ꯁꯦꯡꯅ ꯁꯨꯔꯒ ꯄ꯭ꯔꯦꯁ ꯇꯧꯔꯗꯤ ꯐꯖꯔꯅꯤ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯈꯣꯏꯅꯤ ꯌꯣꯝꯁꯟꯕꯅꯤ ꯁꯤꯃ ꯈꯔ ꯗꯥꯛ ꯆꯨꯔꯦ ꯑꯗꯨꯒ ꯂꯤꯠꯂ ꯊꯝꯈꯤꯕꯒꯤꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯁꯦꯡꯅ ꯁꯨꯗꯣꯛꯑꯒ ꯐꯔꯤꯕꯅꯦꯕ ꯁꯤꯁꯨ ꯑꯗꯨꯒ ꯍꯌꯦꯡ ꯁꯨꯗꯣꯛꯑꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯞꯈ꯭ꯔꯅꯤ ꯑꯗꯨꯝ ꯃꯥ ꯆꯠꯄꯗ ꯄꯨꯖꯈ꯭ꯔꯅꯤ ꯏꯅꯥꯎꯅꯨꯄꯤ ꯑꯗꯣ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯣꯜ ꯗ꯭ꯔꯤꯡꯒꯨꯝꯕ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯀꯣꯜ ꯗ꯭ꯔꯤꯡ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯕꯔꯞ ꯆꯨꯞꯅꯤꯡꯉꯦ ꯏꯅꯥꯎꯅꯨꯄꯤ ꯕꯔꯞꯁꯨ ꯃꯥꯁꯨ ꯆꯥꯅꯤꯡꯉꯤ ꯆꯨꯞꯅꯤꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯀꯤꯕꯒꯤꯀꯣ ꯃꯥꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯗꯤ ꯃꯥ ꯂꯩꯔ ꯆꯥꯈꯤꯗꯕꯅꯦꯕ
ꯑꯗꯣ ꯁꯤ ꯑꯩꯅ ꯁꯪꯒꯣꯝ ꯂꯧꯔꯨꯕꯅꯦ ꯁꯪꯒꯣꯝꯁꯦ ꯁꯤꯁꯦ ꯐꯨꯜ ꯀ꯭ꯔꯤꯝꯁꯦ 39 ꯄꯤꯈ꯭ꯔꯦꯅꯦ ꯑꯍꯥꯟꯕ 37 ꯄꯤꯔꯝꯕꯅꯦ ꯑꯗꯨꯒ 39 ꯌꯧꯈ꯭ꯔꯦ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯂꯣꯜꯂꯒꯦ ꯍꯧꯖꯤꯛꯃꯛꯇꯤ ꯆꯥꯕ ꯌꯥꯗ꯭ꯔꯁꯨꯀꯣ ꯍꯣꯔꯦꯟ ꯁꯟꯗꯥꯒꯨꯝꯕ ꯐ꯭ꯔꯤꯖꯁꯦ ꯂꯩꯈꯠꯂꯗꯤ ꯍꯣꯔꯦꯟ ꯁꯟꯗꯥ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯨꯝꯕ ꯆꯥꯕ ꯌꯥꯔꯅꯤ ꯌꯨꯕꯤ ꯍꯥꯞꯄꯒ ꯕꯔꯞ ꯁꯦꯝꯃꯒꯦ ꯑꯁꯤꯅ ꯑꯩꯅ ꯍꯥꯎꯅꯕ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯊꯤꯠꯄꯅꯤꯀꯣ ꯈꯔ ꯀꯨꯡꯖꯟꯅ ꯍꯥꯎꯅꯕꯒꯤꯅ ꯁꯪꯒꯣꯝꯒꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯌꯨꯕꯤ ꯍꯥꯟꯅ ꯊꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯁꯪꯒꯣꯝꯒꯤꯒꯁꯦ ꯂꯨꯄꯥ ꯑꯃ ꯄꯤꯈ꯭ꯔꯗꯤ ꯂꯩꯅꯒ ꯆꯥꯕꯒꯁꯦ ꯍꯥꯏꯗꯤ ꯄꯥꯝꯃꯨꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯑꯉꯥꯡꯕ ꯑꯣꯔꯦꯟꯖꯀꯤꯒꯨꯝꯕꯗꯨꯅ ꯃꯈꯥꯏ ꯄꯤꯔꯒ ꯆꯥꯔꯝꯃꯤꯅꯦ ꯑꯗꯣ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯁꯪꯒꯣꯝꯒꯤ ꯑꯣꯏꯅ ꯏꯅꯥꯎꯄꯤꯁꯦ ꯄꯤꯖꯒꯦ ꯍꯥꯏꯗꯤ ꯃꯄꯥꯟꯒꯤ ꯆꯥꯗ꯭ꯔꯒꯁꯨꯀꯣ ꯑꯗꯣ ꯏꯪꯊꯍꯜꯂꯒꯦ ꯐꯖꯅ ꯁꯧꯔꯦ ꯑꯩꯒꯤ ꯁꯪꯒꯣꯝꯁꯦ ꯊꯛꯄꯗꯗꯤ ꯍꯣꯔꯦꯟ ꯆꯥꯕꯗꯗꯤ ꯍꯥꯎꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯦꯂꯥꯏꯆꯤ ꯍꯥꯞꯄꯗꯤ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯣꯏꯍꯟꯅꯕ ꯑꯩꯅ ꯑꯦꯂꯥꯏꯆꯤꯒ ꯍꯥꯞꯇ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯝꯃꯗꯤ ꯑꯦꯂꯥꯏꯆꯤ ꯍꯥꯞꯄꯒꯦ ꯑꯗꯨꯅ ꯀꯨꯜꯐꯤ ꯑꯣꯏꯅꯕꯒꯤꯅꯦ ꯑꯁꯤ ꯀꯩꯒꯨꯝꯕ ꯃꯥꯏ ꯁꯤꯝꯄꯜ ꯆꯤꯅꯤꯒ ꯀꯩꯅꯣꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯨꯕꯤꯁꯤꯅ ꯑꯩꯅ ꯈꯔ ꯈꯣꯠꯂꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯌꯨꯕꯤ ꯕꯔꯞ ꯍꯥꯏꯅ ꯃꯀꯣꯛꯇ ꯈꯤꯇꯪꯒ ꯍꯥꯞꯄꯗꯣ ꯍꯔꯥꯎꯖꯔꯤꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯃꯀꯣꯛ ꯊꯪꯕꯁꯤꯗ ꯈꯔ ꯍꯥꯞꯀꯦ ꯍꯥꯏꯅꯀꯣ ꯃꯀꯣꯛ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯀꯣꯛ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯁꯇꯤꯛꯀꯤ ꯃꯄꯥꯟ ꯀꯩꯅꯣꯗꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯣꯏꯅ ꯑꯗꯣ ꯑꯩꯒꯤꯁꯦ ꯀꯣꯟꯅꯒꯗ꯭ꯔꯥ ꯀꯣꯟꯅꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯔꯨꯛꯈꯛ ꯑꯩ ꯁꯤꯒꯤ ꯃꯣꯜꯁꯦ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯣꯜꯁꯦ ꯂꯩꯈꯤꯕꯁꯦ ꯌꯥꯝ ꯁꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯑꯩꯒꯤ ꯁꯦꯞꯁꯦ ꯑꯁꯤ ꯃꯌꯥꯏꯒꯤꯁꯤꯅ ꯃꯇꯧ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯖꯤꯒꯤ ꯖꯒꯥ ꯀꯩꯀꯩꯁꯤꯡꯁꯤꯅ ꯁꯣꯏꯔꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯩꯅ ꯑꯃꯈꯛ ꯑꯃꯨꯛ ꯑꯗꯣ ꯂꯩꯅ ꯑꯃꯨꯛ ꯂꯩꯁꯜꯂꯒ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯂꯧꯗ꯭ꯔꯕ ꯑꯃꯨꯛꯁꯨ ꯂꯧꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯁꯣꯅꯨꯁꯨ ꯆꯥꯎꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯄꯤꯛꯄꯗꯨꯗꯀꯣ ꯄꯔꯨ ꯍꯧꯖꯤꯛ ꯇꯧꯔꯦꯕ ꯁꯣꯅꯨꯕꯨꯗꯤ ꯀꯔꯤꯝ ꯈꯟꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯎꯔꯕꯅꯤꯅ ꯄꯔꯨꯗꯤ ꯃꯣꯏ ꯗꯗꯥꯅ ꯆꯥꯕ ꯁꯦꯞꯁꯤꯃ ꯑꯗꯨꯒꯤ ꯁꯥꯏꯖ ꯀꯩꯅꯣꯁꯤꯃꯛ ꯆꯥꯅꯤꯡꯉꯅꯦꯕ ꯑꯗꯨꯅ ꯈꯣꯠꯅꯕꯒ ꯃꯥꯟꯅꯕ ꯁꯦꯝ ꯑꯣꯏꯕ ꯃꯣꯜꯗ ꯑꯣꯏꯅ ꯂꯧꯔꯝꯃꯒꯗꯤ ꯈꯟꯅꯔꯣꯏꯗꯕ ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯂꯧꯔꯨꯔ ꯀꯩꯗꯧꯗꯣꯏꯅೋ ꯍꯥꯏꯅ ꯂꯧꯗ꯭ꯔꯦꯗ ꯂꯩꯅ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯆꯥꯕꯅꯤꯅꯀꯣ ꯁꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯁꯟꯕꯁꯤꯁꯨ ꯈꯅꯥꯎ ꯅꯥꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇꯕꯅꯤꯅꯀꯣ ꯃꯥ ꯂꯩꯃꯤꯟꯅꯔꯗꯤ ꯄꯨꯡꯆꯥ ꯆꯥꯕꯗꯣ ꯌꯥꯏ ꯃꯥ ꯂꯩꯇꯕꯅꯤ나 ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯆꯥꯅꯤꯡꯉꯁꯨ ꯆꯥꯗ꯭ꯔꯦ ꯀꯤꯕꯒꯤꯀꯣ ꯅꯥꯔꯛꯑꯗꯤ ꯑꯌꯤꯡ ꯅꯨꯡꯗꯥꯡꯒꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯏꯊꯟꯇ ꯇꯥꯔꯛꯇꯣꯏꯅꯤꯅ ꯑꯗꯨꯝ ꯀꯤꯗꯅ ꯄꯨꯡꯄꯤ ꯄꯤꯖꯕ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨꯅ ꯐꯥꯗꯣꯛꯇ ꯑꯗꯨꯝ ꯁꯦꯝꯕꯅꯤꯗ ꯏꯅꯥꯎꯄꯤꯁꯨ ꯂꯩꯕꯔꯦ ꯍꯥꯏꯗꯤ ꯁꯤ ꯌꯨꯝꯗ ꯁꯦꯝꯖꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯄꯔꯨ ꯂꯩꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯍꯨꯠꯅꯤꯡꯗꯣꯔꯤꯁꯦ ꯃꯥꯅ ꯆꯩ ꯅꯝꯁꯤꯜꯂꯒ ꯃꯥꯒꯤ ꯂꯩꯒꯤ ꯏꯁꯇꯤꯛꯁꯦ ꯅꯝꯁꯤꯜꯂꯒ ꯐ꯭ꯔꯤꯖꯔꯗ ꯊꯝꯃꯒ ꯍꯣꯔꯦꯟ ꯁꯟꯗꯥꯒꯨꯝꯕ ꯆꯥꯔꯦ ꯑꯗꯨꯒ ꯐꯨꯜꯗ ꯂꯩꯈꯠꯂ ꯊꯝꯃ ꯂꯣꯏꯔꯦ ꯐ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏꯗꯤ ꯅꯣꯔꯃꯦꯜꯒ ꯅꯠꯇꯦ ꯑꯗꯨꯝ ꯂꯣꯗ ꯊꯝꯃꯦꯕꯀꯣ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯀꯨꯜꯗ ꯊꯝꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯂꯩꯈꯠꯂꯒꯦ ꯁꯟꯗꯥꯒꯨꯝꯕ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯀꯣ ꯇꯨꯝꯒ ꯍꯧꯒꯠꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯒꯅ ꯆꯥꯛꯀ ꯇꯣꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯒ ꯍꯧꯒꯠꯂꯛꯄꯗ ꯆꯥꯔꯁꯨ ꯍꯥꯎꯔꯅꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯤ ꯁꯣꯅꯨꯁꯨ ꯁ꯭ꯀꯨꯜ ꯂꯩ ꯃꯥꯒꯤ ꯍꯧꯖꯤꯛ ꯋꯤꯛꯂꯤ ꯇꯦꯁ ꯂꯧꯔꯤ 15 ꯃꯥꯔꯛꯀꯤ ꯑꯗꯣ ꯁꯨꯇꯤꯕꯨꯗꯤ ꯂꯩꯇꯦꯗ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯌꯦꯡ ꯍꯣꯔꯦꯟ ꯁꯟꯗꯥ ꯆꯥ ꯌꯦꯡꯕ ꯍꯥꯏꯅꯤ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯜꯂ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯠ ꯇꯧꯔꯒ ꯊꯝꯃꯝꯒꯦ ꯑꯩꯁꯤꯅ ꯎꯜꯇꯥ ꯁꯦꯠ ꯇꯧꯔꯦ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯐ꯭ꯔꯤꯖꯀꯤꯁꯦ ꯑꯣꯏꯅ ꯅꯝꯃꯝꯃꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯁꯤꯡꯉꯛꯇꯅꯀꯣ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯐ꯭ꯔꯤꯖꯔꯒꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯐ꯭ꯔꯤꯖꯔꯒꯤꯁꯦ -23ꯗ ꯊꯝꯃꯦ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯦ ꯁꯤꯒꯤ ꯔꯨꯝꯁꯤꯗ ꯆꯪꯉꯒꯗ ꯍꯤꯡꯒꯗꯕꯣꯏ ꯈꯜꯂꯦ ꯊꯣꯡ ꯂꯣꯟꯖꯟ ꯊꯝꯕꯅꯤ ꯑꯁꯤꯒꯤ ꯑꯏꯪꯕ ꯃꯄꯥꯟ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯅꯅꯦ ꯑꯩꯗꯤ ꯁꯣꯅꯨꯒ ꯃꯗꯣꯝꯆꯥꯒ ꯄꯔꯨ ꯂꯧ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯍꯤꯟꯖꯥꯡ ꯈꯔ ꯂꯩꯔꯦ ꯄꯥꯄꯔ ꯈꯔ ꯍꯧꯖꯤꯜꯂ ꯃꯦꯠꯄꯤ ꯑꯃꯒ ꯇꯧꯔ ꯆꯥꯔꯅꯤ ꯄꯔꯨꯁꯨ ꯍꯜꯂꯛꯑꯒ ꯌꯦꯡꯉꯦ ꯑꯦꯁꯤꯒꯤ ꯗꯥꯏꯔꯦꯛ ꯍꯋꯥ ꯐꯨꯖꯟꯕ ꯃꯄꯥꯅꯦꯕ ꯁꯥꯏꯁꯦ ꯃꯥ ꯐꯝꯃꯤ ꯁꯟꯅ ꯐꯝꯈ꯭ꯔꯦ ꯍꯨꯃꯥꯡ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯁꯥꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯄꯥꯄꯔꯁꯦ ꯂꯥꯝꯗꯩ ꯇꯧꯕ ꯑꯩꯅ ꯑꯃꯨꯛꯇꯪ ꯂꯥꯎꯕ ꯇꯨꯃꯤꯟ ꯂꯩꯈꯔꯦ ꯃꯈꯨꯠꯀ ꯍꯥꯝꯗꯣꯛꯇꯦ ꯏꯔꯨꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯄꯔꯨ ꯏꯔꯨꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ